Hi ma'am, I give some toina ludabagi am satina pullaga amagam lokshanabado or eduna NEUD ki carotid hair oil says in a yes hair care gi damakta design tor abani nupanupi bot ani maksazina ba yes the yauriba ingredients sing some se kalhan ba amadi langkalan ba damateng pangi id makong da tayeba ko iru thok chungi gi mamangda aduna yam fazana magi result do phangbangam bani regular use toraga koi gi hair se mana growth ohen ba damadi increase hair volume ohen ba damateng pang koi gi sam su yang na sangda bani ko sigi thousand ꯑꯩꯅ ꯁꯤꯒꯤ ꯊꯥꯎꯁꯦ ꯈꯔꯅꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯌꯥꯝꯗꯁꯨ ꯔꯤꯚ꯭ꯌꯨ ꯎꯠꯂꯛꯄꯅꯦꯕꯀꯣ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯁꯝꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯎꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯁꯤꯁꯤꯅ ꯈꯤꯇꯪ ꯃꯁꯝꯁꯦ ꯌꯥꯝꯈꯠꯂꯒ ꯐꯟꯗꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯃꯣꯠꯄꯁꯤꯡꯗꯨꯁꯨ ꯁꯤꯒꯤ ꯊꯥꯎꯁꯤꯅ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯃꯈꯣꯡꯁꯤꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯀ꯭ꯂꯤꯟ ꯑꯣꯏꯈ꯭ꯔꯦ ꯉꯧꯁꯣꯛ ꯉꯧꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯈꯔꯅꯤꯇ ꯁꯤꯖꯤꯟꯅꯕꯗ ꯃꯥꯒꯤ ꯔꯤꯖꯜꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯪꯉꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯤꯒꯤ ꯂꯤꯡꯛꯇꯣ ꯑꯩꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯕꯅꯤ ꯃꯌꯥꯝ ꯆꯠꯂꯒ ꯆꯦꯛ ꯑꯥꯎꯠ ꯇꯧꯁꯟꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯁꯥꯏꯗ ꯂꯣꯏꯔꯦ ꯕꯥꯏ